Manipur si community mayam sila punna nga aga lakmine haibani Meitei na Meitei khalaba kuki na kuki khalaba naga na naga khalaba kasum Manipur chakut pa yaroi aikoi gi majority community weriba aikoi Meitei na big brother gi big sister gi role laura thongan makang singbu nungsina konlaga ahal laman thamba Manipur do aikoi tekta-kaidana thamba tabani samna ngarang do aikoi honorable MLA singsu yawi kangpopi sale kangpopi ki praja singna taram na oi aikoi na sida singnari ba kangpopi phawde kaidarokani aduna kaidarokani haibu wakhalan du kana su lehoba ubude honorable lehobrane kana matagi wakhal da sida Meitei satpa yade naga satpa yade lehoude koi chatminari ma mayam do harau tayamna aduma wari sarga halai